Manipur top channel ki mai kai digi maroi bi I pausung miyam na thamjagi ahan bada drug trafficking muthana pa modi lenga na lauri ba phirep home minister Amit Shah na he na khongpam session kre maroi ba update oina prime minister Narendra Modi na lusing malenga sina leba site ki drug trafficking bu maru phone muthana ba sangshiliba war on drug ki khongthang hen aset pa phirep amaga loina home minister Amit Shah na leba site ki drug trafficking maru phone muthat kene haina amoke na warep lawduna khongpam session kre Home Minister Amit Shah na maki official microblogging site X thadorak pa sirolamada sendongi da khallaga leba asigi inkhalakliba na harol singbu drug ki lang na thuanduna amamba lambi da pushiliba drug trafficker singbu Narendra Modi na lusingba lenga asina serak pi na khongthang kya pe khali Narendra Modi na leba asidagi drug trafficking bu marup phone na muthana bagi sangshilakliba khongthang asigi saruk amoina makha dagi mathak amadi mathak tagi makha yauna akhakpa amata yauduna investigation chathaduna leba asida lariba tungan ba kotna drug trafficking ga mari leindana chathaba case taragani thuida mara lairaba drug trafficker kunga mapan phaduna serak bikre Narendra Modi na lusing balenga asina leba asida ki drug trafficking bu maru phongna muthana ba khongjang he na makhatana chathagani haina home minister Amit Shah na phongdorakli Amit Shah na ngasi ma ki official microblogging site ta thadorakliba Waroure si ngarang Manipur da thokliba irang asiga mari lenana India lenga na Manipur da president rule thamjilakhraba matungda ing tapa tangdu leita ba hanjilangna bagi panamda security force na lakhalakliba khongthang singi thaudang singi matang da siya loduna pangthokiba security review meeting aduda Manipur da gi drug trafficking maru phona muthanana ba Mifam adura saruk yari balenga ki makok thongbu official amati security agency ki tungan ba top official sing da khangan ki badu ki matungda ngasi mangna amuhana Waroure si thadorakibani Home Minister Amit Shah na siya lawduna New Delhi da pangthokiba security review meeting adura India amadi memar ngamkhai paring da border fencing ka bi ki thabak hena khumangyang na pangthokna ba mari leina ba authority sing da khangan ki amasum ngamkhai paring da ningthina ngak sienduna cross border smuggling amadi illegal activities sing thingna ba akan ba poktak su pi khari mifam adru home minister Amit Shah na lakliba tha siki nipane ki Manipur da leiriba lambi soro khudingmakta apan mayauduna sing amadi tamgi marakta sadok sin yanana ba security personnel singna ngak sian gada bani haina su mifam adru saruk yakhi bo official singda akan ba instruction pikhi panmaya badi Manipur da English singani ga kungo homdagi me ahumdagi haurakhiba tha kungani thoi phajilaglabi irang asi ngasi phawba loisinba ngamduna leiribani thoklibi irang asi narco terrorist na thugan mani haiduna miyamna lamdam asidagi drug amadi drug amari leinaba thabak thoram sing lamdam asidagi maru phongna muthatlu haina state lenga amadi central lenga ki mathakta akanba khongjang sangsinduna ngasi phawba demand tawduna lakli Panmayabani Manipur da leiriba tungan ba security force amadi Manipur police ki apunba combined team amana Manipur ain kaina thariba popi singbu nong makangda yanthatuna manga takan begi khongjang leptana sangsilakli banana su paus da makhatana phongdorakli Priyas NEET Biology Sangai Pro NTA NEET UG Biology ki admission hauzari Class 10 thakraba mahiroi singi damakta tha mari gi foundation course amadi Class 12 thakraba mahiroi singi damakta lakliba NTA NEET UG 2026 ki tha nipan ki target course pizari hairiba class ngasi matik sane experience lairaba faculty singna takpigani akoina pizariba khudong chaba singa du clear basic concepts easy memory tricks regular test series PYQ analysis mock test na singmani loinana matik sane equip oiraba smart classroom facilities pizari March ki tang kun amadi April ki tang ahum digi class si mathang sina haujaragani thuna lakpiduna mingsan biu akupa moror gi damak Priyas NEET Biology Sangai Pro FCI rota lakpiduna amadi aikoi gi contact number 7005534385 natraga 7005376151 pau phobiro atopa pau man thingalak pa nungmai masing satre ka tara sukri Governor loan yadaba mongda pari ba khulai sing thingalak na bakhan ki ba matung na hauju phawba tungan ba makhal gi nongmai satre ka tara rom thingalakri thingalak pa sida nongmai ta natna tungan nongmai sing maru sing amadi atai polam sing si yauri amaromda Governor na khulai thingalak na bakhangan mada Kuki lup sing na yaning da phongdo khrabasu Union Home Minister na March nipan phawba lambi punamak hangdokadabani maduda apan mapirak pasing action lokhatni haikibagi matangda Kuki lup amatani yaning da phongdo palaitri Police ki stirol amana hai haukiba pung kunga mari ki manungda puna nongmai khumfugani thoi tungan police station singda thingadang rakhiba galoina ngasina tungan ba makhal ki nongmai kun thingalakhi bomb sing bulletproof jacket combat dress amadi adai polam singsu thingalakpa asida yauri ngasi thingalakhiba aduda jeribam da single barrel manga porompata 9mm pistol ama infill point 303 rifle ama masum anti riot gun ani yauri
Bishnupur district single barrel ani .303 rifle amasum pistol ahum yaukibaga loinana Wangoi police ta mm 7.62 gi MLR amasum double barrel ama yauri Impal West district ki Sengmai police station da carbine ma thingalaki hari haukiba numi kharani ki mamang gi khulai se thingalaki baduda state security force ki armory singamadi KM singnagi lut tawkiba numai singda natana lo na yada ba mongda binary ba makhal makha kya gi khulai sing yauri khulai singamadi atai polam sing Thingalna rakhibaga loinana ngasi security force na Impal West district amasum Kangpokpi district ki taina bada leiba harau thel saramba bunker ama thuaki khulai paiba singna makoina pairamba khulai sing thingalakpa natana haukiba matam khara sida central amasum state force sathakiba operation singda nongoi sing amasum maru sing amadi makhal makha kya gi bomb sing amasum atai polam singsu laukhat pangam khrabani Panma yabani Manipur gi Governor Ajay Kumar Balana numit tarini gi manungda lona yadaba mawongda paidiba nungmai sing thingalaknaba wapam mamang thagi kunda thamkibaga loinana arambai tingol na nungmai saniga nifu ku taruk thingalakibani khangan kiba matamda thingalak excel lokhaloi haina khangan kibadu matam khara tenman badana matam khara sangdoknaba lupsingna thamlakpa wapam degi satliba tha sigi taruk gi nungthilpung mari phabu sangdokhrabani Amaramda haukiba February 23 ki March ama phawar Indian Army amasum Assam Rifles na Manipur Police kusamnaduna thabak lokhatpadegi sing amasum tamanimakta nongmai mawdraga mapan thingalaknaba hotnabada mating pangki haina defense ki spokesman amana phongdokli Manipur haukiba sahi English nganiga kungo humdogi me humdagi tholakiba irang sida ayamana tampaki lamdagi oirabasu singamadi tam animakta state force tagi khulai lising taruk lomlu tawkibani state force ma central force na khulai mayamam phagalabasu lu tawkiba singi marakdagi di nongmai lising ani romdagi hena lokhat pangamdri haina matam khragi mamang na pawgi likun singna phongdokna kibani governor na appeal tawbadagi khulai sing thingatna rakpa amadi khulai thingalakpagi matam sangdokhiba sina maram oidana lu tawkiba madi loniya Mong paina riba khulai sing thingalakhi gani haibagi thajaba Manipur police ki makok thongba officer amana phongdokli lo tawkhiba sing yauna loni yadaba mong paina riba khulai sing thingarakpa marakta state force ngam central force na punsinduna national highway yauna maroiba lambi sing nam ha duna senkhai thumkhai tawbur sejanaba mafam sing thugaiba madi sel khaiba de senaba sing fagatpagi thabak sing chathaduna national highway sing hangdoknaba thabak sing lokhalakli thasigi taraga terete Imphal More lambi da Palel amadi Technopal gi marakta leiba Sen Khaifam sing thuwai ki bamadi numit kharani ki mamang na Kangpokpi district ki national highway phawriba gam gi phaida leramba Sen Khaiba sijanaba sangamadi bunker sing security force na thuwai ki bamarakta national highway sing yauna lambi punamak hangdo khanana ba thasgi nipan phawgi matam thakhrabanen su pawmun makhatana phongdorakli Amaramdana Amit Shah gi order governor na thabak to onthokadawri thajana wariba pawmudana March Mari English singani kunga mangagi nutul governor siar lodun Amit Shah gi order thabuton thonaba security meeting pangthokadawri loinana Manipur gi governor ngasi halaklagani have a report amasu media sin the report tawnarakli Manipur gi apunba community ki hoiba public convention ma bota Imphal da United Fight Against Drug 2018-2025 ki hoiba Mifam gi video ama N Biren singar social media site riba Facebook ma ki account gi thadorakpa video footage ang loina mayam thamjaramge loina aroibida asumna supali Manipur da drug free state fulfill tawdriba phawba mission loidri phawba potharoi khonaki gani haba wapam amasu N Biren singana palakli Legal poppy cultivation and other illicit drug businesses in any areas of our jurisdiction by any person from within or outside. Thank you. You may be seated. Today we're all gathered over here to fight the war against drugs. It is a universal call for all the communities. Chief Minister na masigumba illegal drugs mafam kaya da ay koy Manipur mafam kaya da
plantation leibase aikoi so illegal ni haina aikoi na marin puina so support tawjare aduga ngasi numik asi aikoi Manipur Chief Minister N Biren asigumba nisagi phataba mayam se tawkhaliba mayam se mana muthatningai pakhaliba mayam se yam nungaye asima pramagi mapana aikoi iramdam asidasu drug haiba opi haiba asisu tu athuba matamda mangba horagani abasu iramdam asi drug ki free oiba step oigani habasi ahakna mayam gi mafamda thamjabani ai ngasi se wangang ko ngamdo man very emotional Manipur real Manipur ascend Manipur is sector bloomings of varieties of flowers we try to traga nitoi hundoya punba mayam leadership aduga supporter mayam volunteer mayam lakpiraga sumaina tawse masi Manipur ki history da khom giroi hene khali koi ekoina bhab tarak patagi di thokse adu masi matam sangnadagi ningakpa matam sangnadagi khanjara ko akhul khara ishwar mana ubiba male haina khale ishwar mana sandiba male mining to mana sandiba male haina khale ngasi dagina sahi tara mga taruk ki mamanga aina ahanba vote karakpa 2002 की मार्च की तारीख पुन अन अहम असेंबली MLA होना संग निमित्तुदा अन प्राइवेट मेंबर रिजोल्यूशन मणिपुर कोई ट्राइब कुंथा मरी मंगा नबसे रिकॉग्नाइज कोई से नागा वगैरह कुकी वगैरह पाइटी वगैरह मैतई पांगल वगैरह अनाल वगैरह लमका वगैरह जेमई वगैरह रोमई वगैरह गाल वगैरह माराम वगैरह कोई बर कोई मणिपुर से बसाले आई कोई पुण्य ले मिलेगा तो बन अदर ममांग थोकिबा historical mistakes में आप due to political compulsion due to external forces let us forgive and forget private member resource 2002 की मार्च की तारीख गुन असेंबली दे मुक्तो येमने शिक्षा न बकरी ले मसिदै द फमिबा मयाम रक्सिदा can you identify who is Kuki can you identify who is Paite can you identify who is Maitai can you identify who is Anam can you identify who is Kabui ang ta identify daw mo ngayon sak manabli koy we are one ay na poppy plantation destroy daw siya not for me ay na karifange poppy yang talaga ay karifange I know I saw the tears from some of the farmers I heard the guts somebody see it but I leave it to the goat because what I am going to do and what I am doing is for the better future generation. Aikoina ayuktagi hauraga office kariba pamian masaliba law khoiba saliba isa singjigi natrane then isa sinna sumaina drugsna sigigada borade koi kari kane aduna against all odds criticism mayam malaga soi ai masi madi stand je log ya de haidana ai sod forum magala pade na siri sod tabi raga na koi mayam na support ho bila kana na sina koi mayam report hoi ai pastor di mamanga ai haijele kanogi libren ge manga opi tharaga hingamba de today earn toruga leiramba domogi sara talambu sing ai loina alternative pigani ko loina alternative back loina Ekoi, puna mak ekoi amat lagi. Ekoi ki lamni. Ekoi ki lamna bu munna ba huna break koi masya. Ai na lai ba nang na lai ba jaga to ekoi ki lam mata ni. Kanana su madu da munna ba ya. Aduna ai ki lai ba mafam. Ekoi na lai ba to ai ki ni aduna peacefully. Lai ga da mani singi sel nau sing.
leifum standard of living hengkanandaba yaroi mapan thokpa khara katangna lairik haiba khara katana government service katana nalaga ataina modaga leiba yaroi sam manana mai bido happy ko discuss okay government ni ngasidagi ko apunba manipur ma yamna peaceful loiba sab manaba saukhatpa sab manaba phaba sab manaba saba sab manaba ko amato loiba manipur ma semba ngasidagi mang sangchalase aduga totally poppy amani drugs related process state sidagi eradicate tawrase haibo amje thamaga ina pe mayaba amukhana khurumjari jai hind atopa paukhrana Amit Shah की वाफम कुकी सिंह वारौरे मणिपुर थोक्लिबिरा सिगमरी लेन यूनियन होम मिनिस्टर अमित शाह न प्रिसाइड तौदुन ngarang न्यू दिल्ली द पांगथोकिबा सिक्युरिटी रिव्यू मीटिंग दा पिखिबा पौक्ता अदु मणिपुर कांगलोबा माबु मुथनबा होटनरिबा सिंह पेहलननबा होनबदा अहेनबा मिहिंग थम्मनि हाइना कुकी ऑर्गेनाइजेशन फॉर ह्यूमन राइट ट्रस्ट की चेयरमैन हाइस एस बेंजामिन मातेना पेनबा फोंगदोख्रे मणिपुर सथरिबिरा लुसिन इंगतप पुरक्नबगिदम स्टेट असिदा प्रेसिडेंट रूल थमग्रबा मतुंग अहानबो होइना पांगथोकिबा सिक्युरिटी रिव्यू मीटिंग अदु यूनियन होम मिनिस्टर अमित शाह की मैकेडिगी पिकिबा पौक्ताकसिंग अदु पेनबा फोंगदोलदुन कुकी एनपी शेमांगी चेयरमैन सु ओइरिबा हाइस एस बेंजामिन मातेना सोशल मीडिया माइक्रोबो एक्स थगलक वरोल मदा हाइ होम मिनिस्टर अमित शाह न पिकिबा पौक्ता मारु ओइना मणिपुर कंगलुप अमा मुथनबो होनरिबा सिंग पेलनना होनबदा अहेनबा मियंग थंबा थौक्सिलने हाइना लौगेनसु फोंगदोखियारि लोइसलकपुर रिटर्न तक हेडलाइन खतंग मैमना तमजगी NH2 गिदी सेंट्रल फोर्स यामना कुंगना थमलगा ngaksen baukhre haukiba thak kungani thoigi matungda state asigi lifeline oriba national highway singda apanba leitana mahuksagum sadokasin yahanana ba lokholakba khongthangi saruga moina national highway to Imphal Dimapur gi central force yamna kungna thamlaga akanba ngaksen begi thabak lokhat pa hokhraisu pawmun makhatana phongdorakli अदो तेंतंग नसुमना मैम ना थमजगे दुगा हौसकुइनति मैम पाउस मतांग से लुसिनजरगे मस मखापा नौ अनोबा अपडेट मैम पुन ngai minase